Chandel district ki tibongda masagi JCB puduna tabak suba Chatkhibadagi Meeoi ama Kukishing na faraba matungda Hatkhre haina mahaka tabak suminariba Meeoi singna imung manungda pau pirakpa leire maram aduna Manipur leingakna Meeoi adugi sapsaba mari makhong amadi langla langjin puthokpiu haina imung manung amadi leikai miyamna khongjang sangsinkhre imung manungna Kukishing na faraba matung Hatkhre haina thajanariba Meeoi adu langathen mamang leikaidagi nepram bormani apokpa rajendro kawi Tawdok asing may leina langathen mamang lekay sa Chatkhibadagi wakat mi phamsaruk yakibi mayra paibi amana haiki bormani sahi asi mas thada Chandel district ki tuibongda tabak suba Chatkhibadagi mari makhong khangmangamna leiringai July gi tang ahumda borjendo tabak suminaba Mr. Gopi Joe Gowa Meeoi amana bormani Kukishing na faraga Hatkhre haina imung manungda paw pirakhibani adu ngasi fawada asi vaksang phangdaba loina sapsa mari makhong khangmangamna leiri maram aduna leigang na thilokpiu haiki mahaka tabak suba chaminakiba Mr. Gopi Joe Gowa Meeoi amana boromani haiba Meeoi ase kuki militant singna Hatkhre haibagi paw ase imung manunggi Meeoi sinda pirakre